ꯃꯦꯂꯥꯗ ꯇꯧꯅꯦ ꯇꯧꯔꯒꯗꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯇꯧꯕꯤꯔꯒꯗꯤ ꯃꯌꯥꯝ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯔꯦꯠꯁꯤ ꯇꯪꯈꯥꯏ ꯇꯥꯔꯒ ꯇꯧꯔꯒ ꯐꯪꯍꯜꯂꯣꯕ ꯃꯣꯏ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯦꯂꯥ ꯃꯐꯝꯗꯁꯨ ꯃꯈꯣꯏꯅ ꯂꯦꯞꯄꯅ ꯔꯦꯠ ꯑꯃ ꯌꯣꯟꯕꯅ ꯔꯦꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯍꯧꯖꯤꯛꯁꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯥ ꯀꯩꯊꯦꯜꯅ ꯃꯦꯂꯥꯅ ꯄꯤꯔꯤꯕ ꯃꯃꯜꯁꯤꯗꯒꯤ ꯏꯃꯥ ꯀꯩꯊꯦꯜꯅ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯐꯪꯍꯟꯒꯅꯦꯕ ꯑꯩꯈꯣꯏꯗ ꯉꯥ ꯊꯥꯔꯣꯏ ꯍꯥꯏꯔꯤꯕ ꯃꯦꯂꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯗꯤ ꯒꯣꯔꯃꯦꯟꯒꯤ ꯂꯣꯟ ꯂꯧꯔꯒ ꯃꯈꯣꯏ ꯐꯥꯔꯃꯔ ꯃꯣꯏ ꯈꯔ ꯈꯛꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯈꯛꯇ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯊꯣꯛꯅꯕ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯃꯦꯂꯥ ꯇꯧꯔꯤꯁꯤꯗꯤ ꯒꯣꯔꯃꯦꯟꯒ ꯃꯥꯟꯅꯔꯒ ꯐꯤꯁꯔꯤ ꯑꯩꯈꯣꯏ ꯂꯣꯟ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯇꯥꯏꯇꯜꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯀꯩꯅꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯧꯕ ꯃꯦꯂꯥꯅꯤ ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜꯅ ꯃꯦꯂꯥ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯇꯥꯔꯒ ꯐꯪꯍꯟꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯏꯃꯥ ꯀꯩꯊꯦꯜꯕꯨꯗꯤ ꯍꯤꯡꯍꯟꯕꯤꯌꯨ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯅꯕꯗ ꯃꯌꯥꯝ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯏꯃꯥ ꯀꯩꯊꯦꯜ ꯁꯤꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯏꯃꯥ ꯀꯩꯊꯦꯜꯗ ꯏꯁꯇꯣꯟ ꯄꯤꯒꯦ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯁꯥꯡꯁꯤꯅ ꯀꯩꯊꯦꯜꯁꯦ ꯉꯥꯛꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯃꯤꯡ ꯆꯠꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯈꯜꯂꯒ ꯃꯦꯂꯥꯗꯨꯗ ꯑꯩꯈꯣꯏ ꯀꯥꯔ ꯇꯣꯡꯉ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯣꯡꯉ ꯆꯠꯀꯗ꯭ꯔꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯣꯟꯁꯤꯟꯒꯗ꯭ꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯃꯦꯂꯥꯁꯤꯗꯒꯤ ꯀꯩꯊꯦꯜꯒꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯦꯂꯥꯗꯒꯤ ꯄꯨꯊꯣꯔꯛꯄ ꯉꯥ ꯑꯃꯠꯇ ꯀꯩꯊꯦꯜꯗ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯃꯦꯂꯥꯗꯒꯤ ꯉꯥ ꯄꯣꯔꯛꯑꯒ ꯀꯅꯥꯒꯨꯝꯕ ꯏꯃꯥꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯀꯩꯊꯦꯜꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯈꯛꯇꯪ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯏꯃꯥ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯍꯨꯝꯁꯦ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯏꯃꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯃꯦꯂꯥꯗ ꯏꯃꯥ ꯀꯩꯊꯦꯜꯒꯤꯅ ꯁꯔꯨꯛ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯃꯥ ꯃꯦꯂꯥꯗꯒꯤ ꯑꯩꯈꯣꯏ ꯉꯥ ꯁꯨꯡꯂꯧ ꯂꯧꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯊꯝꯖꯔꯤ